Lok Sabha Mikhal Mai Pangna Pangthongnaba Kangpokpi district ki oina kanna sem saringe cherang asida Committee on Tribal Unity na luchingduna district asigi headquarters ta leibalinga ki office sing solon sinkre. Impact News na fangba pauda Fileng Mall the cookie Kulai Paiba Mioi ani halambagi mayokta matam kaktana lenga ki loisang sing tingzinbagi khongjang asi changsinbani hairi. Khongjang asigi manung chana committee asigi luchingba singna district election officer oiriba DC Mahesh Chaudhary gasu unaduna misi asigi matangda charter of demand sing yawba memorandum amasu pisinki hairi. Demand aduda misi asida chenaba sing phadana chairak piba misi asida judicial investigation chathanba amadi handak laikidaba kuki khulai paiba mioi ani ki hakchang ngasi ahing fawbagi manungda imung manunggi mioi singda sinaba yauri karigumba asiba hakchang ngasi ahing fawbagi manungda sinaba ngamdrabadi DC DEO office Kangpokpi su hayengdagi matam kaktana so lon silagani hairi.